ꯍꯧꯒꯠꯄꯗꯨ ꯊꯦꯡꯉꯦ ꯅꯨꯡꯇꯤꯒꯤ ꯊꯦꯡ ꯂꯩꯔꯛꯄꯅꯤꯅ ꯄꯨꯡ ꯃꯥꯄꯟ ꯃꯈꯥꯏꯁꯦ ꯑꯗꯨꯗ ꯉꯔꯥꯡꯁꯦ ꯌꯥꯝ ꯊꯦꯡꯕ ꯄꯨꯡ 3:30ꯃꯨꯛ ꯇꯥꯔꯝꯃꯗ꯭ꯔꯥ ꯀꯩꯒꯤꯅꯣꯗ ꯇꯨꯝꯖꯒꯦ ꯇꯧꯔꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯨꯛ ꯑꯩꯈꯣꯏ 1971 ꯃꯅꯣꯖ ꯕꯥꯖꯄꯥꯏ ꯁꯤꯅꯦꯃꯥꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯨꯔꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯁꯨꯝ ꯌꯦꯡꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯩ ꯍꯧꯒꯠꯂꯛꯄꯗ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯦ ꯑꯗꯩ ꯑꯃ ꯇꯩꯉꯩꯗ 8:30 ꯇꯥꯔꯛꯑꯦ ꯆꯥ ꯅꯨꯡ ꯊꯛꯅꯕꯗ 10:30 ꯇꯥꯔꯦ ꯑꯗꯨꯅ ꯈꯪꯗꯦ ꯆꯥꯛꯁꯨ ꯆꯥꯅꯤꯡꯗꯦꯅ ꯄꯨꯡ ꯕꯥꯔꯣ ꯃꯌꯥ ꯆꯥꯕꯁꯨ ꯀꯌꯥ ꯆꯥꯗꯦ ꯍꯛꯆꯥꯡꯁꯦ ꯈꯔ ꯆꯣꯛꯊꯩ ꯍꯛꯆꯥꯡꯅ ꯈꯔ ꯆꯣꯛꯊꯔꯛꯄꯅꯦ ꯑꯗꯒꯤ ꯇꯧꯔꯤꯕ ꯄꯣꯠꯀꯤ ꯁꯤꯝꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯀꯣꯛꯁꯦ ꯖꯥꯠ ꯈꯜꯂꯤꯁꯦ ꯑꯗꯨꯅ ꯇꯨꯝꯒꯦ ꯇꯧꯕ ꯌꯥꯗꯦ ꯊꯝꯃꯤꯁꯤꯅꯤ ꯆꯨꯝ ꯑꯗꯨꯝ ꯆꯠꯁꯦ ꯍꯥꯏꯔ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯁꯤ ꯁꯉꯥꯏꯄ꯭ꯔꯧ ꯐꯥꯎꯖꯜꯂꯨ ꯁꯉꯥꯏꯄ꯭ꯔꯧ ꯐꯥꯎꯖꯟꯕꯁꯦ ꯃꯣꯏ ꯁꯉꯥꯏꯄ꯭ꯔꯧꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯗꯣꯏꯅꯤꯅ ꯁꯤꯒꯤ ꯇꯥꯕꯨꯈꯣꯡꯗꯤ ꯐꯥꯎꯔ ꯆꯠꯈ꯭ꯔꯁꯤꯔꯕ ꯐꯥꯎꯅꯨꯗ ꯌꯥꯝ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯇꯥꯕꯨꯈꯣꯡ ꯐꯥꯎꯔꯒ ꯇꯥꯕꯨꯈꯣꯡ ꯐꯥꯎꯔꯒ ꯑꯁꯣꯝ ꯑꯦꯐ.ꯁꯤ.ꯑꯥꯏ ꯔꯣꯝꯗ ꯐꯥꯎꯗꯣꯛꯄ ꯌꯥꯏꯗꯅ ꯃꯣꯏꯅ ꯂꯩꯔꯝꯗꯣꯏꯁꯤꯗꯤ ꯀꯩꯅꯣ ꯃꯃꯥꯡꯗꯅꯤ ꯍꯧꯖꯤꯛꯀꯤ ꯑꯦꯐ.ꯁꯤ.ꯑꯥꯏ ꯍꯥꯏꯖꯟꯐꯝꯗꯨꯗꯅꯤ ꯊꯕꯛ ꯆꯠꯇ ꯌꯥꯗꯅ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯉꯁꯤꯁꯦ ꯑꯃꯨꯛ ꯑꯁꯦꯡꯕꯗꯤ ꯂꯣꯛꯗꯥꯎꯟꯁꯦ ꯌꯨꯝꯗ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯇꯉꯥꯏ ꯐꯗꯅ ꯆꯠꯇꯕ ꯌꯥꯗꯕ ꯀꯥꯟꯗ ꯆꯠꯂꯨ ꯍꯥꯏꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯆꯠꯂꯦ ꯌꯧꯔꯦ ꯍꯨꯏꯁꯤꯗꯤ ꯇꯜꯂꯤꯍꯦ ꯅꯪ ꯐꯣꯟ ꯇꯧꯗꯅ ꯅꯪ ꯑꯌꯤꯡꯕ ꯊꯛꯏꯗꯣ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦꯗꯨꯒ ꯍꯤꯗꯥꯛꯁꯨ ꯂꯧꯔꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯂꯨꯒ ꯇꯤꯜꯍꯧꯒ ꯈꯔ ꯂꯧꯈꯤꯒꯦꯅ ꯑꯩ ꯅꯨꯄꯤꯒꯤ ꯃꯅꯥꯎꯄꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯉꯥꯏꯈꯤꯗꯣꯏꯔꯣ ꯁꯤꯁꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯣꯐꯤꯁꯥꯔꯗꯨꯅ ꯆꯥꯅꯤꯡꯗꯔꯤꯌꯦ ꯇꯟꯗ ꯆꯠꯂꯒꯦ ꯃꯥꯅꯅꯤꯀꯣ ꯃꯥꯅꯅꯤ ꯑꯩꯗꯤ ꯉꯥꯏꯈꯤꯗ꯭ꯔꯦꯅ ꯍꯪꯕꯅꯦ ꯑꯩꯈꯣꯏ ꯇꯟꯅꯤ ꯍꯥꯏꯔꯗꯤ ꯁꯤꯅ ꯀꯤꯗꯕꯅꯤꯅꯀꯣ ꯂꯧꯁꯟ ꯁꯦꯝꯕ꯭ꯔꯥ ꯌꯦꯟꯗꯤ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯍꯥꯎꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥꯒꯤ ꯃꯥꯒꯤ ꯕꯥꯔꯗꯦꯅꯤꯅꯀꯣ ꯌꯦꯟ ꯌꯥꯝꯗꯕꯤꯗ KG 2 ꯊꯣꯡꯗꯣꯔꯤꯁꯦ KG ꯂꯨꯄꯥ 200ꯅꯦꯕ ꯍꯥꯏꯗꯤ ꯌꯥꯒꯤ ꯑꯣꯏꯕ ꯍꯦꯛꯇ ꯃꯤꯅꯤꯠ 52ꯒꯁꯦ ꯏꯟꯖꯥꯏ ꯗꯥꯛꯇꯔꯅ ꯁꯤꯔꯦꯗ ꯀꯅꯥ ꯈꯕꯔ ꯄꯥꯎꯗ ꯌꯥꯎꯔꯝꯕꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯀꯣꯚꯤꯗ ꯄꯦꯁꯦꯟ ꯍꯥꯏꯅ ꯃꯃꯤ ꯁꯤꯔꯕ ꯃꯥꯁꯨ ꯅꯥꯔꯝꯃꯅꯤ ꯑꯗꯨꯅꯤ ꯁꯦꯕꯥꯗꯣ ꯑꯗꯨꯅ ꯁꯤ ꯅꯥꯔꯛꯑꯗꯤ ꯂꯥꯏꯅꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯗꯣꯛꯇꯔꯅ ꯀꯟꯁꯔꯟ ꯗꯣꯛꯇꯔꯅꯀꯣ ꯂꯥꯏ ꯄꯤꯅꯤꯡꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯁꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯤꯗꯤ ꯐꯍꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔꯁꯦ ꯗꯣꯛꯇꯔ ꯅꯠꯇꯅ ꯀꯅꯥꯝ ꯂꯩꯇꯦ ꯀꯔꯤ ꯑꯗꯨ ꯆꯥꯕꯗꯣ ꯑꯩꯈꯣꯏ ꯅꯍꯥꯟꯁꯤꯗ ꯃꯌꯥꯝ ꯆꯥꯕꯗꯣ ꯅꯠꯇꯦꯍꯦ ꯑꯕꯨꯡꯉꯣ ꯃꯝꯗꯥꯏ ꯕꯥꯔꯗꯦ ꯅꯪ ꯋꯤꯁ ꯇꯧꯗ꯭ꯔꯣ ꯍꯦꯄꯤ ꯕꯔꯊꯗꯦ ꯐꯖꯅ ꯇꯧꯕꯤꯌꯨꯅꯦ ꯍꯦꯄꯤ ꯕꯔꯊꯗꯦ ꯍꯣꯔꯦꯟ ꯌꯦꯟ ꯌꯥꯝ ꯆꯥꯗꯣꯏꯅꯦꯀꯣ ꯅꯠꯇ꯭ꯔꯥ ꯆꯥꯎꯔꯕꯅꯤꯅ ꯍꯟꯈ꯭ꯔꯕꯅꯤꯅ ꯄꯨꯄꯨꯒꯤꯗꯤ ꯀꯩꯒꯤ ꯑꯗꯨꯅ ꯄꯨꯄꯨꯒꯤꯅꯤꯅ ꯄꯨꯄꯨꯅ ꯑꯍꯟꯅꯤ ꯀꯩꯅꯣ ꯍꯥ ꯀꯩꯒꯤ ꯀꯛꯀꯅꯤ ꯀꯩꯗꯧꯔꯦ ꯁꯤꯗꯤ ꯀꯛꯑꯁꯨ ꯀꯛꯇ꯭ꯔꯁꯨ ꯌꯥꯏꯒꯗ꯭ꯔꯥ ꯂꯨꯍꯣꯡ ꯕꯥꯔꯗꯦ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯦꯛ ꯀꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦꯗꯅ ꯑꯁ
ꯑꯗꯨꯅ ꯆꯥꯕ ꯂꯣꯏꯔꯦꯀꯣ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗꯗꯤ ꯕ꯭ꯂꯣꯒ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯂꯥꯏꯛ ꯄꯥꯝꯕꯤꯕ ꯊꯣꯛꯂꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟ ꯕꯤ ꯍꯦꯜꯗꯤ